mayambu ahanba maktada kanglay pung wari channel gi maikaidagi mayambu amuka hana taram naksari ngasi so mayam gi damak tani haidana real hore story ma puduna laksari wari sili thokserapa matamda soikiba langkiba kaya yaurabasu mayamna puksel sauna ngakpiu aduga amana channel asima pung phana ba hona ba matamda adomodomna like amadi subscribe share tobiramo haiduna jari 100k subscribers yogadore aduna 100k subscriber yauna ba hona ba matamda listeners singna support tobiu haidana haijari phare mayam adudi wari asi hona ba tawjarak lagi ngasi gi wari thabirak pamisak asina Citrasen ai gaming Citrasen kawi thaudo sing asidagi na sahi tare muki mamangda singba thokiba wari ama khakni matam adudagi manaba Vidyasagar kauba amaga aiga thaudo asi thengna khibani nong monumit amani imanaba Vidyasagar si singda sarbe ama salusi nangai gamutang saminaro siadana mahakna hairaklammi madudaina itaw sarbe sa pabu adu nang di singilamda khangna sanabaga laibu laibro lai bhai aina sarbe sa ke khaliba si senapati adomdani senapati dagi khara haigalaga senapati bazar yogadaba kilometer mari manga sang watlingai kanda imanaba ripon kauba tamkhul masa malai moida isi lairaga wari watai kai gumba khara sanaraga numit nini humni mukti laige hainaraga maga ega sarbe se nang siyauna pulap samina se tawbanida adu itaw sarbe sa pasyai mamang thaki matam da gemu phok sati chalakthri ado kamai togi era ka sulai ba thabak na teda ada salaga yengani ada khungang dugi oina haibadi mafam adugi hingliba punsi marela do kamai na hingliba aduga mataw karam na subo nomba tawraga hingna ge haibado madu phajana khangdok laga sarbe ama collection ama tawgadabani hoi yare si salasi ado sapadi nangi gari masado ina salasi haribro hoi yai ai gi abjap tu da dum salasi yanina ado sing manda thoga padu yabu yagadro era yanida ibani khakta sakada babu karino ibani khakta budi oi hai babu nang laptop kai krama ta puroidro adu supu dori bani aduna nang na oina yalhalagi natraga na ina thauraga nang na yambra nang na thauraga ina yambra amadi soidana tawrasi yaidana hoi yaisi kaswa kai ba matlaiti asumna imana bagai ga se wari watai sanaduna Vidyasagar ibani si salase kadongai de kisa kadabano hadana ina hanglakpani maduda mahana tang tara manga sidoina salasi masidoina isi haugadabani ado tang tara manga de salaga khudakta haugadabadi nati nongma lairaga haugadabani hadana mahana hairaklami maduda ina sumna suhangi ado itaw khongchatu numit nini humni khakta oigadori bro itaw 상다바수 야야도 카라투나 로신시 하이라가디 콩차라시 자라자라 kaikeno ibani na su khara thawa yauna tawragadi 카라투나 로실라가 su halapa yana laida aidi yabu yarabadi 카라투나 hekta loisilaga lam koiraga leithoksira haidana khalibani madusu yengsi ado pharesi tang tara mangado maduda pulap puna saminarasi nang 카라투나 loisilamoko ngantana hekta sakrasi sakpudi ada hapa mo hairaga saraga aikoi lairasi yaidana ita hoida kaswa kai balaiti asumna imana ba Vidyasagar ga ega siwari watai sanarba matungda mahak sodu maksakre aisu imada imana ba Vidyasagar ga singda sarbe ama salugi hadana imada soina hairami maduda imana su salu hadana hairaki maduda aikoi gi dadana sarbe sapa budi phai sing mangi lamda satoktana sapani ado nakhona sakadori basina kanagi haidi thongdori base kanagi yumdanu dada imanaba ripon kauba ama lei hai imanaba Vidyasagar gi ado Vidyasagar gi mamanaba ripon kaubodo mahaki yumda sangsilaga tumgadori bani tumba sabanu minni humnisi tawgadori bani ado ripon gi ahla mansingna yabu yarakadori bro dada yazarakanida phare gyan tana salo sathoktana sapanina lamtu nupa masani khara khangba lamitumi khangbai basi su khara di mathau ta di tai ado pharesi sathor babana su saluro haidana yare asum tawdana dada madi baba ima hoina su yaraba matamda imanaba Vidyasagar na tang tara manga gi ayuki matam maduda imanaba Vidyasagar se lakle Vidyasagar na hek lakpaga mahakna hairai itaw posai singadu losilabro salasira maduda ina suloire salasi haidana Vidyasagar ibani si thokminarakle asumna Vidyasagar ibani si lakpa matam maduda singman gila masi thaugalakpada
ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤ ꯌꯦꯡꯊꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯕꯤꯗ꯭ꯌꯥꯁꯥꯒꯔꯗ ꯍꯥꯏ, ꯏꯇꯥꯎ, ꯇꯝꯄꯥꯛꯀꯤ ꯂꯝꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯆꯤꯡꯗ ꯇꯥꯔꯤꯕ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯉꯥꯛꯏꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯥꯏꯈꯤ, ꯑꯗꯨ ꯏꯇꯥꯎ, ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯔꯤꯄꯣꯟ ꯍꯥꯏꯗꯣ, ꯃꯥꯗꯨꯕꯨ ꯄꯥꯎ ꯏ ꯀꯩꯀꯩ ꯈꯔ ꯐꯥꯎꯈ꯭ꯔꯕ꯭ꯔꯣ? ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯏꯕꯥꯅꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯀꯥ ꯑꯃꯁꯨ ꯐꯖꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯆꯥꯛ ꯀꯩꯝꯇꯁꯨ ꯆꯥꯗꯕꯤ ꯂꯥꯛꯏ꯫ ꯍꯣꯔꯦꯟ ꯆꯥꯛꯁꯨ ꯑꯃꯠꯇ ꯊꯣꯡꯉꯝꯗꯗꯅꯅꯦ, ꯍꯦꯔꯥ ꯅꯪꯁꯨ ꯂꯣꯏꯔꯦ, ꯌꯦꯟ ꯊꯣꯡꯉꯝꯃꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯥꯛꯄꯅ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯌꯨꯝ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ ꯑꯩꯈꯣꯏꯁꯤ ꯉꯥꯏꯔꯝꯃꯤ ꯊꯣꯡꯒꯥꯜꯗ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯁꯤ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯗ ꯑꯩꯅ, ꯏꯇꯥꯎ, ꯏꯕꯥꯅꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯛꯄ꯭ꯔꯥ? ꯃꯥꯅꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯇꯥꯎ, ꯑꯗꯣ ꯐꯔꯦꯁꯦ, ꯏꯇꯥꯎ ꯑꯩꯒꯤ ꯂꯝꯁꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯂꯩꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯁꯨ ꯃꯥꯜꯂꯤ, ꯏꯪ ꯆꯤꯛꯑꯒ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯅꯒ ꯁꯥꯕꯒ ꯆꯤꯡꯃꯥꯟꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯩ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ, ꯏꯇꯥꯎ, ꯆꯤꯡꯃꯥꯟꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯈꯔ ꯈꯖꯤꯛꯇꯤ ꯏꯪꯕꯨꯗꯤ ꯏꯪꯉꯩ, ꯑꯗꯣ ꯇꯝꯄꯥꯛꯀꯤ ꯂꯝꯗꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯝꯃꯅꯤꯅ, ꯑꯁ ꯏꯇꯥꯎ, ꯆꯤꯡꯃꯥꯟ ꯑꯁꯦ ꯈꯔ ꯊꯧꯒꯠꯂꯛꯄꯒ ꯈꯔ ꯃꯈꯩꯗꯤ ꯐꯕꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯇꯝꯄꯥꯛꯀꯤ ꯂꯝꯗꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ, ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯀꯥꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯂꯦ꯫ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒꯤ ꯃꯄꯥ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯅ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎ, ꯆꯤꯡꯃꯥꯟꯒꯤ ꯂꯝ ꯑꯁꯤꯗ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯔꯁꯤꯔ ꯈꯪꯗꯦ꯫ ꯃꯗꯨꯗ ꯑꯩꯅ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯏꯍꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯃꯥ ꯑꯣꯏꯅ ꯂꯧꯔꯒ ꯆꯤꯡꯁꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯍꯣꯡꯒꯠꯂꯛꯑꯁꯤꯔ ꯈꯪꯗꯦ꯫ ꯏꯕꯥꯅꯤꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯗꯨꯁꯨ, ꯚꯥꯏ, ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯅꯤꯗ, ꯇꯝꯄꯥꯛꯀꯤ ꯂꯝꯗꯁꯨ, ꯍꯣꯏ, ꯇꯝꯄꯥꯛꯀꯤ ꯂꯝꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯕꯨꯗꯤ ꯐꯪꯉꯤ, ꯆꯤꯡꯒꯤ ꯂꯝꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯁꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯅꯤꯗ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯏꯁꯥꯁꯤ ꯑꯗꯨꯃꯛ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯁꯥꯔꯚꯦꯗꯣ ꯆꯠꯄ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯜ ꯑꯃꯨꯛꯇ ꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯃꯄꯥꯜ ꯊꯣꯛꯄꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇꯕꯨ ꯈꯟꯗꯦ꯫ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯀꯥꯟꯅꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟ ꯍꯣꯏꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯃꯃꯥ ꯃꯆꯥꯅꯤꯈꯛ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯀꯨꯝꯊꯔꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯒ ꯑꯩꯁꯤ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯈꯔ ꯀꯨꯝꯊꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯡꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯈꯔ ꯊꯨꯅ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯆꯠꯈꯠꯂꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯈꯪꯉꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯁꯥꯒꯔꯅ, ꯀꯩꯅꯣ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯔꯣꯛ ꯂꯥꯜꯂꯒ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ? ꯁꯣꯔꯣꯛꯇ? ꯑꯩꯕꯨ ꯍꯧꯖꯤꯛꯋꯥꯏꯗ? ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯪꯉꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯎꯔꯤꯕ ꯑꯣꯏꯔꯤ ꯖꯥꯠꯂ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯔꯤꯄꯣꯟꯅ, ꯏꯇꯥꯎ, ꯂꯥꯛꯑꯣꯁꯦ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯪꯁꯨ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯕ꯭ꯔꯣ? ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯏꯗ ꯏꯇꯥꯎ꯫ ꯀꯅꯥꯅꯣꯝꯃ ꯁꯤꯗꯩꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯏꯗ꯫ ꯑꯣ, ꯂꯥꯛꯑꯣ, ꯑꯍꯤꯡꯒꯤ ꯃꯇꯝꯅꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯌꯥꯝꯅ ꯈꯜꯂꯨꯔꯅꯨ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯑꯩꯁꯦ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯕ꯭ꯔꯥ? ꯂꯩꯔꯝꯃꯣꯏꯗ꯫
ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯩꯒꯤ ꯀꯥꯗ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕ ꯔꯤꯄꯣꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯨꯝꯐꯝꯒꯤ ꯀꯥꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯦꯔꯥꯟ ꯁꯦꯔꯥꯟ ꯋꯥꯈꯜꯗ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯃꯪꯑꯣꯏ ꯍꯥꯋꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯒ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯁꯤ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯦꯔꯥꯟꯅꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯑꯩꯁꯨ ꯇꯨꯝꯊꯕꯁꯤ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯇꯥꯏꯕꯪ ꯐꯥꯎꯅ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯃꯪ ꯑꯣꯏ ꯍꯥꯋꯣꯏ ꯇꯥꯔꯛꯈꯤꯕ ꯃꯈꯣꯜꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯪꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯍꯦꯛꯇ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯌꯥꯝꯅ ꯇꯨ ꯁꯨꯡꯂꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯇꯥꯔꯛꯂꯕ ꯃꯐꯝ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤꯗ ꯑꯃꯨꯛꯁꯨ ꯂꯩꯔꯝꯃꯣꯏꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯗ ꯑꯩꯅ ꯍꯪꯕꯗ ꯔꯤꯄꯣꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯅꯪꯅ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯑꯗꯨꯃꯛ ꯈꯟꯕꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯇꯥꯎ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯗꯤ ꯋꯥꯈꯜꯁꯨ ꯁꯦꯔꯥꯟꯅꯕ ꯑꯃꯠꯇ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯣ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯗꯨ ꯎꯔꯤꯕꯗꯨ ꯀꯔꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯔꯦꯗ ꯚꯥꯏ꯫ ꯇꯨꯝꯃꯝꯗꯥꯏ ꯋꯥꯈꯜꯗ ꯂꯥꯡꯐꯩꯅꯤ ꯈꯜꯂꯒ ꯇꯨꯝꯈꯤꯕꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯌꯥꯔꯦꯁꯦ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯒꯨꯝꯁꯤ꯫ ꯆꯠꯀꯗꯧꯔꯤꯕꯁꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯤ, ꯑꯗꯨꯅ ꯋꯥꯈꯜꯗ ꯂꯥꯡꯐꯥꯡ ꯑꯃꯠꯇ ꯈꯟꯗꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯑꯗꯨꯃꯛ ꯆꯠꯁꯤ, ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ ꯖꯥꯠꯀꯤ ꯋꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯥꯏꯅꯕꯅꯤ, ꯑꯗꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯖꯤꯛꯇꯤ ꯑꯗꯨꯃꯛ ꯆꯦꯛꯁꯤꯟꯅꯩ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯧꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯕꯨ ꯇꯥꯏꯕꯪ ꯐꯥꯎꯅꯗꯤ ꯎꯔꯤꯕꯅꯤ, ꯑꯗꯣ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯃꯠꯇꯗꯤ ꯅꯠꯇꯦ꯫ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥ ꯊꯣꯏꯅꯁꯨ ꯑꯃꯠꯇ ꯊꯥꯖꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯃꯗꯤ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯩꯈꯣꯏꯁꯤ ꯁꯥ ꯊꯣꯡꯕ ꯆꯥꯁꯤ, ꯁꯥꯖꯥꯎ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯑꯣꯛꯁꯥ ꯆꯥꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯛꯁꯥ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯑꯣꯛꯁꯥ ꯂꯩꯔꯨꯔꯦ꯫ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯕꯕꯥꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ ꯏꯇꯥꯎ ꯆꯥꯕ ꯇꯨꯝꯅꯕ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟꯁꯤ ꯆꯥꯛ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯆꯪꯅꯕ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝꯃꯗꯤ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯑꯒ ꯍꯪꯆꯤꯠ ꯂꯥꯡꯉꯨꯁꯤꯔꯥ? ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯈꯔ ꯌꯥꯝꯅ ꯆꯪꯅꯕ ꯋꯥꯛꯀꯤꯡ ꯆꯠꯁꯤ ꯍꯥꯏꯔꯛꯏ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯃꯗꯨꯗ ꯔꯤꯄꯣꯟꯅꯁꯨ ꯅꯣꯛꯑꯒ ꯃꯥꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯁꯣꯔꯣꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯄꯪꯊꯦꯡꯅ ꯂꯩꯔꯛꯀꯅꯨ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯂꯣꯏꯔꯅꯤ, ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯔꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯒ ꯁꯣꯔꯣꯛꯇ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯣꯛꯇ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯋꯥꯈꯜꯗꯁꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ, ꯃꯤꯔ ꯂꯥꯏꯔ, ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯕꯗꯤ ꯐꯅꯤꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯑꯩꯁꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯔꯛꯏ꯫ ꯆꯤꯡꯃꯥꯟꯒꯤ ꯂꯝ ꯑꯣꯏꯕꯒ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ, ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯤꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯑꯩꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯨꯔꯒꯅ ꯑꯃꯨꯛꯁꯨ ꯇꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ ꯑꯁꯤ ꯍꯥꯏꯗꯅ
ꯑꯩꯁꯤ ꯋꯥꯈꯜꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯈꯟꯕ ꯇꯧꯗꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯅꯤ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯆꯤꯡꯅꯕꯅꯁꯨ ꯄꯤꯛ ꯊꯜꯂꯛꯂꯦ꯫ ꯀꯩꯅꯣꯗ ꯂꯩꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯀꯥꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯍꯦꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯨꯔꯒꯅ ꯂꯩꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯈꯣꯜꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯝ ꯑꯁꯤꯁꯨ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯂꯝꯅꯤꯀꯣ, ꯑꯁꯣꯟ ꯊꯣꯛꯄꯅꯤꯗ, ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ ꯑꯩꯉꯣꯟꯗ ꯆꯤꯇ꯭ꯔꯁꯦꯟ ꯍꯥꯏꯗꯅ ꯀꯧꯔꯛꯂꯒ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯅꯣꯝꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ, ꯃꯪꯉꯒ ꯂꯩꯔꯤꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯜꯂꯤꯕ꯫ ꯀꯔꯤ ꯈꯜꯂꯤꯕ? ꯆꯤꯡꯒꯤ ꯂꯝ ꯑꯁꯤ ꯂꯝꯁꯤꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕꯁꯤꯗ ꯁꯨꯝ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯏꯕ ꯖꯥꯠꯅꯤꯗ ꯚꯥꯏ꯫ ꯏꯍꯦ, ꯑꯩꯗꯤ ꯑꯇꯩ ꯂꯥꯡꯐꯥꯡ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯀꯩꯅꯣ ꯈꯔ ꯈꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯁꯥꯗꯁꯨ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯕꯅꯤꯗ꯫ ꯅꯪꯅ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯈꯠꯈ꯭ꯔꯦꯗ꯫ ꯏꯇꯥꯎ ꯈꯪꯗꯦ, ꯑꯩꯁꯤ ꯉꯔꯥꯡ ꯀꯩꯅꯣ ꯈꯔ ꯎꯈꯤꯕꯗꯨꯗ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕꯁꯤ ꯈꯪꯗꯦ, ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤ꯫ ꯏꯇꯥꯎ ꯀꯩꯁꯨ ꯊꯣꯏꯅ ꯀꯤꯔꯨꯅꯨꯗ, ꯆꯤꯡꯒꯤ ꯂꯝꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝ ꯂꯩꯔꯛꯂꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯩꯁꯤ ꯅꯥꯀꯣꯡꯗꯁꯨ ꯖꯥꯠꯀꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯗꯨꯒ ꯀꯞꯂꯛꯂꯤꯕ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯗꯨꯅ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯅ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯗꯒꯤ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯉꯥꯡ ꯑꯃꯒ ꯃꯃꯥ ꯃꯆꯥ ꯑꯃꯒ, ꯍꯥꯏꯗꯤ ꯃꯃꯥ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ, ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯂꯒ ꯂꯩꯕꯗꯨ ꯎꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯈꯔꯁꯨ ꯃꯤꯠ ꯑꯁꯤ ꯁꯨꯛꯊꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯃꯥ ꯃꯆꯥꯅꯤꯁꯦ ꯀꯞꯇꯅ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯖꯥꯠꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯎꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯖꯤꯛꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯔꯦ꯫ ꯑꯩꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯑꯃꯨꯛꯁꯨ ꯈꯔ ꯂꯥꯞꯊꯣꯛꯈꯤ꯫ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯑꯅꯤꯒ ꯆꯠꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯑꯃꯠꯇꯁꯨ ꯋꯥꯈꯜꯒ ꯂꯥꯝꯁꯤꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗꯤ ꯆꯠꯂꯒ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨꯃꯛ ꯆꯠꯂꯒ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟ ꯑꯩꯒꯤ ꯏꯁꯥꯁꯤ ꯊꯣꯛ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯒ ꯋꯥꯈꯜ ꯑꯃꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯆꯠꯂꯕꯅꯤ꯫ ꯔꯤꯄꯣꯟꯅ ꯏꯁꯥꯁꯤ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄ ꯀꯥꯟꯗꯨꯗ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯗ ꯔꯤꯄꯣꯟꯗ ꯑꯩꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ, ꯀꯔꯤꯅꯣ? ꯅꯪꯅ ꯁꯣꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯄꯁꯨ ꯅꯠꯇꯦ, ꯅꯊꯟꯗ ꯁꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝ ꯇꯥꯟꯅꯔꯒ ꯌꯦꯡꯕꯗ ꯑꯃꯨꯛꯁꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯇꯔꯪ ꯃꯔꯪ ꯑꯃꯗꯤ ꯆꯠꯂꯕꯅꯤ꯫ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯆꯠꯂꯨꯕꯗꯨꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯇꯥꯎ ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯏꯇꯥꯎ꯫ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜꯅ ꯁꯦꯔꯥꯟꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒꯅ ꯑꯩꯁꯦ ꯀꯣꯟꯗꯨꯅ ꯌꯨꯝꯗ ꯄꯨꯕꯤꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯃꯩꯇꯩ ꯃꯁꯥꯅ ꯊꯣꯡꯕ ꯑꯣꯛꯀ ꯁꯤꯡꯃꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯣꯡꯕ ꯑꯣꯛꯀ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯦꯠꯅꯩ, ꯃꯍꯥꯎꯁꯤ ꯌꯥꯝꯅ ꯇꯣꯉꯥꯟꯅ ꯆꯠꯂꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯒꯤ ꯃꯄꯥꯗ ꯑꯩꯈꯣꯏꯁꯦ ꯄꯥꯎꯒ ꯑꯃꯠꯇ ꯍꯦꯛ ꯇꯝꯗꯦ꯫ ꯏꯁꯥꯁꯤ ꯏꯀꯥꯏꯖꯩ꯫ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯆꯤꯡꯒꯤ ꯂꯝꯗ ꯂꯥꯛꯑꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯄꯥ ꯃꯆꯥ ꯃꯥꯟꯗꯕꯒꯨꯝꯗꯅ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯝꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯔꯤꯄꯣꯟꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯛꯈꯤ꯫ ꯚꯥꯏ
Nangbu nasado aki khang adum lairibro. Khangdi bai. Aigi sasi kithikirum adum tawi. Mafam jaga si tasena hairabada baba hoi ma hoina kaigumba khara adum haiba lam oiba jala. Khangdi da bai. Akhoi di kashu thoidokpa mate thengnadi. Asumna wari watai sana dana akhoi se adumak tumthari. Nungaina tumthajarabani. Ahingi pung ani makhai tarakpa madugi matam maduda aigi minga se kanagumba misak amana kauraga kapagumna su tawri. Tawraiba mawng matau sing aduda aigi sa simikap khang thorakle. Taibang phauna simikap thorakpani. Mama masa ani khak aigi tung asida kanagumba misak amana mangda ko ini inara I hadana mikap ase dum thorakpani. Aduga kappa laubagi khonjela se dumak tai hadana. Tawraiba mawng matau sing aduda isi tumthaba su pakna yadri. Tumthaba yada lairingai matam aduda imanaba ripon gi ka gi thongna wadusu misak amana kokok launa thilakpani. Maduda ise kanano hadana thonga se haifet hangdoklaga yenge khallaga thongna wadugi manak tamna sangsilli. Aduga muksu thongna wadugi maikaido sangsilaba kana aduda aise kanano hadana thongna wadu haidoktuna ise yenglubada nakal thangba sarugadomda horiba uwa mayam sing adugi maikaidomda nupi amakak mama masa oina su tawi. Nupiduk makut samnaraga angang aduga makut asi samnaraga tumin adumak satli. Tawraiba mawng matau sing aduda isi karino hadana mitna asi thakatpana adumak yengi. Nupidu sumasi amata lengdi. Asum khara sathokibana soroki matai thangba sarugodomda mama masanido makut samnaraga lepi. Nati mafam asi laigi tingi ama tawjaragasu aina thengnafam thoibasi thengnaribasina karigi thengnafam de amata thoktabani. Tasing hairabada aidi mafam asida lakpa minauni. Minau aingonda asigumba thodo asi thengnaribasina karigi. Mafam asida hana kanagumba ama thengnakibaga yaudaba jala. Haidana wakhal asi jajatki wakhal yamna khallaga nupi aduda isi munna adumak yengi. Ngaihaktangi matungda nupi adusu sorok wangma lankhraga awang thangba make somda adumak sakre. Tanja aduda isi imanaba ripon amadi Bidyasagar makhoi ani si yaudokli. Amutang sorokta satminarusi mapanda kanagumba ama laire hadana aina haudokle. Makhoi ni su ngauri phairi tumbado hogolakle. Aduga mapalda prap thoktuna yeminaruba matamda sorok wangma lalaga aikosi yinglubada kanagumba mata su leiramdre. Aisi ingangai maduda imanaba ripona itaw nang mauda sopabra kainomadi tawreda. Ngarang nahandagi nang nupi mau na mama masa haidana nang nasilda pangsonda solaga lairibasi aikhoi ngaktingakle. Taseng hairabada swai sida mau na masak phajaba amata su dilai tabane. Aduga nang ngauribasina karigi. Itaw taseng ai jajat mit asida urabra kainomadi tawre. Ai yumda hankibada ngauraga sakadoribra. Nakong asida su manghada su mangaire. Nupi amana kappa laubagi khonjel aduga angang amana sapa khotpagi khonjel se adum tawduna lairabane. Itaw yare se hena wakhaldo khanjaluranu yare. Aikhoda lairibasi nungaina laithoklo. Laigi tingi ama uraga di church salaga pastor da lai khuramusira. Pastor palakpaduda isi lai khuramagumsi kaishu thoidokpa amata tawde hadana aisi adum tumina sangminarakle. Maduda imanaba Bidyasagana swairaki. Masi bungau rabra karino. Mayumdagidi phana gyan tana lakhibanida adubu swai yauraga amuke hena ngaurabra karino. Mabanigi wafam aduda inasu ai ngaude ko ai ngaude. Mit asida sera duran urakpaduda isi nakhoida kaigumba khara haiduna leibane. Adu khangdi seran turan yamna urabani na isu adum tumina leifam thokpa leiba tabane. Haidana isi adum tumina sangminarakle. Asum nang ngihaktangi matungda mangwai hawai imanaba Bidyasagar asi su laurakle. Kaidoragi haidana aikoina haudokluba matamda Bidyasagar su aina uriba mama masado madu sapchana muksu wangthang wangba nupi amagi saban oina su tawba amaga nemtrit nemba nupi amagi saban oina su tawba ngang masa amagi sabanda konthong thangba saruka somsida lepaga lei. Mangwai hawai kaigumba khara ui haidana Bidyasagar na hairaki. Handa marak ibani na tawraiba mawng matau sing asida imanaba ripona hairaki. Nang sisu ama ngangnaba khara phagadra hairaga nang somu yoksilaba. Ibo ai kibu kisileko. Aikhoina nahan makhai leibu leiribasi mafam jaga sida kaisu thoidokpa amata tawrakteda. Adu nabani na laaga kaino mama masa ui na hairibasi bo ai gyamenga amata tadri tawsa. Itaw gyamenga amata tadaba lairi. Imanaba Chitrasena uribado. Adu ai suri. Hauji ngaktangi mangdu ura ibani.
Imanaba Vidyasagar se masado khara kiti kirum tawraga wa khara hairakpa mawng matawsing aduda Imanaba ripon sisu tawpham chafam khangdre haidana hairaki asumna akhoi si tumdabi nonganba phawbada ngaire sarbe lawbagi aroiba numitni numisimadi Imanaba ripondo masa nungaite mahakti lehoragi haidana yumda dumak lehore Imanaba Vidyasagar ibani silakpani maduda Imanaba Vidyasagarna itaw ngasidi sase kharadi nungaite nang laptop ki bag ase nang yalakera aisu yalake haidana hairami asum nang haktang ki matungda aisu laptop ki bag adu yalaga aikhone sakadaba sarbi adu dum lakpani asum na lakpa ki lambi asida Imanaba Vidyasagar ibani na wari watai sana sanadana lai Vidyasagar daina ita Imanaba ripondi amata sudi adu kamaina tawrino sibo khangde de ita nang hanu rakpani aidi kasu thudokpa matu udi ado mangda kaida haifet ubagi wani ado kaigumba matu udaba sidaisu samamnabadi khara dum phawdi phawri poni daita ado karino ai gyameng ka mata tadi ita handa marak toraiba mawng matawsing asi singmangi lamda sapada sigumba tawdok thokiba haibadi Imanaba ripon hoigi thongkal luaidaga gari accident thoga mama masa sikhibaga yawba jala ado gi wari de suri pona pande ado aikhoi se sing asida lakpada ipada su imada su kaigumba mata su pandeda haidi aikhoin urakpa thodok wathok mayam sing ase kaigumba mata su pandi pandabani ado haipetang di hanglaga yengsira aikhoi su yengsi haidana adum haina duna laklei yumda yorokpa tanja adu da numit ado khara su numit asilakle yumda halakpa tanja adu da Imanaba ripon hoigi thonggal yoramdai ki tanja adu da ne tungthangba saruko somsida Imanaba Vidyasagarna laithoktuna yenglubada nupi ma khangnak naksilaga masa maru asi musin muba makai sap yungba makai lepaga lairami hai madugi mong matawsing aduda Imanaba Vidyasagarna khamprek khanglaga mahaki masa silawrakpani soroga se kanagumba mata su chanadi maduda Vidyasagar daina laisilaga kaidawragi haidana hanglobada Vidyasagarna sunhairaki itaw tu sida kanagumba ma lairi itaw sida kanagumba ma lairi aina kaidawragi haidana hanglobada Vidyasagar wa ngangba mata thokti masil do thak niklaga jaja ki wa yamna ngangduna leire nupi asina ibu kauri ai kauri itaw ai kauri haidana Vidyasagar do masil thak nik na dumak lairami masigi matungda isu yumda khara thuna sataba yadre haidana Imanaba Vidyasagar se kolaga isu yumda khara thuna sangnaba haidana purakpani maduda Vidyasagarna itaw tawriba thodok sing asi karino ai gyamenga amata tadre yumda khara thuna sapana phagadoribra itaw ngasi sarbi asi sapaloi silabani na hayang oina sadasi hayang jumda khara thun halasi haidana ibani saina duna lakpani tungthangba saruga somsida numidangi matamna goisili kanagumba misaga masosot lawba makhai adumak lakpa gumdana jaja ki khonjal yamna tarakpani tawraiba mawng matawsing aduda Imanaba Vidyasagar asi aina pusilaktuna Imanaba ripon hoida sangsilakle aduga mafam asida thokiba thokdo wathok kai leige haidana singki paga imagada hangi maduda Imana sunhairaki nakhona Imphalda college tamba lairingai matamda swaisi mama masani kha gari accident thoga laikidabani aduda mathwai singdo mahakna laaga tamnariba jala imagi wafam sing ado aina taruba matamda gari gumba khara ningsinglai ima o kayam kurage asi Imanaba ripondi kashu thoidokpa mata udi haida adu aina ahanba lakpa matamda makhoi ani na kai gumba mata thajadi ima marak thokti thokpani ugandaba misulai ado ugandaba misingi marakta na khweni su amadi oire ripon hodi kai gumba mata suda banida yumda su pakna laiti laikai gi khulaikai gi miosina marakta khara ui haibane ai khodi pakna sudi accident thokpa numito yamna kijakibani bazar manung dagi nupi doira male gari masa thoraga mama masa lakpada accident thoga sikibani school thilapadani hai angang du yamna nungaiti khushi du yamna sadana natai sadana sikhrabani asomna imagi wafam sing asida isu khangle taseng hairabada khudong thiba ma thokhiba natana asigumba se khoina kaisu thoidokpa ma tu uroi haba se na su khangle aduna thodo wathok thokhibaduna asigumba se khoina su mitu bani haidana wakhal da khallaga isedum tumina laire Imana laigi tingi amutang di khurangi sira pasta da salaga haidana hairaki maduda khoina su maduna phagani haidana sarasta salaga pasta ramada lai phajana khuram thokle masigi matung dai khosi yumda halage haidana yumda halakle langphaida mama masa unarakpagi wari mayam singda loina tamle maduda
Imanasu yumda laigi tingi kaikumba khara yengthoksi haidana maiba ama tanaraga lai khuram thokli. Masigi matungda kasu thoidokpa amatasu tawkhidre. Singmangi lamda amu hanasu sakhidre. Sarbe salibani haidana amu hanasu sakhidre. Wari ase matang asida losinjari. Wari ase nungaibirabadi like amadi subscribe share tawbiramu haiduna haijari. Aduga amana adom-adomgi isada thokpa asengba warising laibiragadi aikoina pithokjariba WhatsApp number asida thabiraknabani singjari. Phare mayam madudi ngasigidi matang asida losinjarabanina mathanggi warida mu hana thengnarasi. Ima leibakna yai phare.